Mamanaba aniduna faduna Jipudu mamani iruzahale. Jipusu kapna adum yabada tare. Mamanaba anidudi nakalamada video bu nambawo photo bu nambawo tawduna leri. Iruzaba loireduna Jipu kapngangang losili. Aibu chau chau gai noi ani nei bu ima de irujahan bane ba noi ani gi chumatam lakhni dra khangni be yengo noi matam duda Yuvraj phone du yengna ai gi di khangde yai bu di shoidran moi mama na irujabi ni na hairaga leirimni yai aduga tade phone du da launari thonau maya duda sangsara mani mana kaidau ra habano na aina somda imana ba loisin mangai ri hairaga nupi ato puna ba chadi na trai nade kari atha thoke habani de sibo nang hanga bi shi ladro shiro dudi sora lakna ba iga de habita ba bebeya Yuvraj yaida monsilaga sidane aina nupi koi roin haije madugi maramdi example oina yai taurije ole sida bu nupi koi ba tan tabne sigi phebam se ubda Jipu dressing table mamang duda masam do hatna akhoi di koi ni sidoi mapok sibu sin koi ni Yuvraj phone duda gina thairak Jipu de yengaga nangjina koi diam koi janing ba nupi na dia bidaba natra mahasoy asi hairaga no Yuvraj yaidi tade ma thopa ma phone duda launari Jipuna Thaina gi nupi ama kha haijabaduda mana yabidabduda aibu nupi ne yabidaba kai hana school dadi nei geu aingonda putrup kelange date kada taw khai geu yai handakti mamanaba ani du don selakle phone do sauna ka khraga noi ani to an manga tane se loisilamo habse pung chatre changeba somdana nupi na marolama awoi ba ko ngasi agi machinga mi laktoni se noi ani ma fudat lama thamam doi nyo Jipuda monsilaga wadu nganga leirano loiro wathi ngang dadi nga sai chatlam su yar pone wathi ba boin tawrna Jipu tingak yaidi yengaga ai kai ni ge side thungno dori bono gi duba Yuvraj tikhatana nokre Jipu gi wahai duda o thungna rogera koire khode phangdabagi nangna chakchabado ngangna dana ahumdu thorakle chawbu hoi gi lekai da lakle ahumdu chawbu hoi degi khajikta chatlaga leiba pukri mapan duda urum oirap tawba daida chawbudu paithoga lepli mamanabi amaga Jipuna nang nupi sidi paire he paithok sanani na paithok paisin di kan khraba Yuvraj na oh soidre do horendi totpiba nungai teda itaw gi khalaga wang chawba haira nupi sina heli soidre yaina mawalo de ado maga lepminna ribi mamanabi sidi ngan kai ude masak gaje yam fajari ne tawrija Jipuna tawredo magi nupi u yadabise aina hadi magi nupi ji yaw no sumain tawrisiba ibo ahumdusu nupi ani ne leiridugi manaktuda gari du khame ahumdu kumtharakle Yuvraj na chawba kyam kuirage ngai ba chawbuna kuire ngai ba ado amase nupi atopo unaruira Jipuna khumge tawbani yaina tap okre nang nai thajadabase thajade da ko Jipu se mama ni irujabige na ngangnari ngai de thengbane habase nana sokta thajadrisibu kai gino habini da Jipu yaida mami to faini yenga ai fazana hatli ne aije nupi mamangida namana ba yolaga kai dongjage bana chumdro aije namana irujabi bada thengi natro Jipuna nang tina ya ba mi na ti heibo kaunaroi na ngasidage kasepni chawbaga lakminari binupi dudi machin khumaga no e nupani dugi matawduda yai chawbadon silaga namanabi sidi ngahange ude kaidigi no made asi hairaga mamanabi duda phalap ka yenge chawbadi e kamana loirabani miyeng na yeng khangba Yuvraj na hairi ijan hekta kaurage
ꯑꯅꯤꯁꯦ ꯋꯥꯔꯤ ꯁꯥꯟꯅꯍꯧꯔꯁꯅꯣ ꯑꯩꯈꯣꯏꯁꯨ ꯁꯛ ꯈꯪꯅꯕ ꯑꯣꯏꯅ ꯑꯁꯥꯏꯗ ꯁꯨꯝ ꯋꯥꯔꯤ ꯁꯥꯔꯨꯁꯦ ꯍꯥꯏꯕꯕꯨ ꯅꯨꯄꯤꯗꯨꯅ ꯌꯥꯏꯌꯦ ꯌꯨꯕꯔꯥꯖꯅ ꯚꯥꯏ ꯑꯗꯨꯗꯤ ꯁꯥꯟꯅꯖꯧꯔꯣ ꯑꯩꯈꯣꯏꯁꯨ ꯑꯁ꯭ꯋꯥꯏꯗ ꯂꯩꯔꯨꯔꯒꯦ ꯌꯥꯏꯅ ꯇꯥꯟ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯆꯥꯎꯕꯅ ꯍꯣꯏ ꯌꯥꯏꯌꯦ ꯖꯤꯄꯨꯒ ꯌꯨꯕꯔꯥꯖꯀꯗꯨ ꯌꯦꯡꯅꯩ ꯆꯥꯎꯕꯒꯤ ꯋꯥꯍꯩꯗꯨꯗ ꯌꯥꯏꯅ ꯅꯨꯄꯥ ꯑꯅꯤꯗꯨꯗ ꯆꯠꯈꯤꯅꯨ ꯍꯥꯏꯕꯒꯨꯝ ꯌꯦꯡꯉꯛꯏ ꯑꯗꯨꯕꯨ ꯎꯁꯤꯟꯅꯈꯤꯗ꯭ꯔꯦ ꯑꯍꯨꯝꯗꯨꯁꯨ ꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛꯇꯗ ꯆꯥꯎꯕꯗꯨ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯈ꯭ꯔꯦ ꯌꯥꯏꯒ ꯆꯥꯎꯕꯒ ꯌꯦꯡꯅꯕꯗ ꯆꯥꯎꯕꯅ ꯈꯖꯤꯛ ꯃꯁꯥ ꯃꯎ ꯋꯥꯡ ꯆꯥꯎꯏ ꯑꯗꯨꯕꯨ ꯃꯁꯛꯇꯤ ꯂꯨꯝ ꯂꯥꯎꯔꯒ ꯐꯖꯩ ꯁꯑꯣꯡ ꯁꯕꯥꯟ ꯐꯖꯩ ꯃꯇꯤꯛ ꯅꯪꯅ ꯍꯧꯖꯤꯛ ꯏꯃꯥꯟꯅꯕꯤꯗꯨꯗꯤ ꯌꯦꯡꯉꯤꯗꯣ ꯀꯩꯒꯤꯅꯣ ꯀꯩꯅꯣ ꯑꯩꯒꯤ ꯃꯤꯠꯁꯦ ꯃꯤ ꯑꯃꯠꯇꯗ ꯌꯦꯡꯕ ꯌꯥꯗ꯭ꯔꯕꯣ ꯈꯝꯕꯜꯂꯤꯅꯤ ꯀꯥꯏꯗꯨꯔꯣ ꯅꯪꯒꯤꯁꯦ ꯍꯩꯅꯗꯦ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯛꯀꯅꯨ ꯈꯝꯕꯟꯕ ꯈꯝꯕꯟꯗꯕꯒꯤ ꯋꯥ ꯅꯠꯇꯤꯌꯦ ꯅꯃꯤꯠꯇꯣ ꯌꯦꯡꯉꯤꯕ ꯃꯤꯠꯌꯦꯡꯗꯣ ꯆꯨꯝꯗꯤꯌꯦ ꯆꯥꯎꯕ ꯉꯥꯎꯔꯛꯀꯅꯨꯀꯣ ꯌꯥꯝ ꯍꯩꯅꯗꯦ ꯈꯝꯕꯟꯕ ꯍꯦꯟꯖꯜꯂꯛꯑꯁꯨ ꯆꯥꯎꯕ ꯃꯃꯤꯠꯇꯨ ꯁꯨꯛꯂꯞ ꯌꯥꯏꯗ ꯌꯦꯡꯉꯤ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯂꯒ ꯕꯦꯕꯤ ꯀꯧꯔꯝꯕꯗꯒꯤ ꯆꯥꯎꯕ ꯑꯣꯟꯈ꯭ꯔꯕ ꯅꯔꯣꯜ ꯆꯨꯝꯃꯨꯅ ꯑꯩ ꯅꯠꯇꯕ ꯀꯅꯥ ꯀꯣꯏ ꯍꯥꯏꯌꯣ ꯀꯩꯅꯣ ꯑꯃꯨꯛ ꯇꯧꯈꯠꯂꯛꯏꯗꯨꯅ ꯑꯩ ꯅꯪ ꯅꯠꯇꯕ ꯀꯅꯥ ꯀꯣꯏꯔꯤꯒꯦ ꯏꯃꯥꯟꯅꯕꯤꯒꯤ ꯃꯃꯥꯡꯗꯨꯗ ꯏꯇꯩ ꯏꯅꯥꯎ ꯀꯧꯅꯕ ꯃꯤꯡꯗꯣ ꯍꯦꯛꯇ ꯀꯧ ꯌꯥꯕ꯭ꯔꯕ ꯉꯥꯎꯔꯛꯑꯅꯨ ꯅꯪ ꯏꯀꯥꯏꯕ ꯈꯪꯗꯕ ꯃꯄꯥꯟ ꯊꯣꯛꯂꯛꯀꯅꯨ ꯀꯩꯁꯨ ꯅꯠꯇ꯭ꯔꯒꯅ ꯕꯤꯕꯤ ꯅꯪ ꯌꯥꯝ ꯍꯣꯡꯉꯦꯗ ꯌꯥꯏ ꯃꯃꯤꯠꯇꯣ ꯂꯥꯎꯊꯣꯛꯑꯒ ꯀꯩꯕ ꯍꯧꯖꯤꯛꯀꯤꯗꯣ ꯗꯥ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯑꯗꯨꯏ ꯃꯤꯡꯗꯣ ꯀꯧꯔꯛꯀꯅꯨ ꯑꯦꯂꯔꯖꯤ ꯇꯧꯋꯦ ꯍꯥꯏꯕ ꯇꯧꯔꯛꯈꯤꯅꯤ ꯌꯥꯝ ꯇꯧꯔꯛꯈꯤꯅꯤ ꯍꯥꯏꯁꯤꯅꯤꯀꯣ ꯇꯧꯋꯦ ꯍꯥꯏꯕꯕꯨ ꯇꯧꯋꯦ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯒꯕꯨ ꯍꯥꯏꯈꯤꯗ꯭ꯔꯣ ꯅꯪꯅ ꯁꯨꯝꯕ ꯊꯩꯗꯣꯛꯏꯁꯦ ꯀꯩꯒꯤꯅꯣ ꯑꯩꯕꯨ ꯀꯥꯏ ꯊꯩꯗꯣꯛꯑꯒꯦ ꯑꯗꯣ ꯉꯥꯏꯈꯣ ꯅꯪ ꯔꯥꯁꯤꯗ ꯀꯩ ꯍꯥꯏꯔꯨꯏ ꯑꯩꯗꯤ ꯀꯩ ꯍꯥꯏꯗꯨꯕ ꯅꯔꯣꯜ ꯆꯨꯝꯃꯨ ꯅꯨꯄꯥ ꯅꯪ ꯋꯥ ꯊꯩꯗꯣꯛꯅꯕ ꯍꯣꯠꯅꯔꯛꯀꯅꯨ ꯅꯠꯇꯦ ꯀꯔꯤꯕꯨ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯕꯅꯤꯗ ꯅꯪꯁꯤꯗꯤ ꯇꯜꯂꯤꯍꯦ ꯑꯋꯣꯏꯕ ꯎꯅꯔꯤꯁꯦ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯈꯠꯅꯔꯒ ꯂꯩꯔꯦ ꯋꯥꯗꯣ ꯊꯩꯗꯣꯔꯛꯀꯅꯨ ꯍꯥꯏꯕꯅꯤꯗ ꯅꯪꯅ ꯑꯦꯐꯕꯤꯗ ꯁꯤꯡꯒꯜꯅꯤ ꯀꯣꯏꯅꯔꯁꯦ ꯍꯥꯏꯔꯛꯑꯦꯅ ꯍꯥꯏꯔꯤꯁꯤꯗꯤ ꯔꯥꯁꯤꯅ ꯃꯤ ꯑꯣꯟꯅꯔꯝꯅꯤꯍꯦ ꯅꯠꯇ꯭ꯔꯒ ꯃꯆꯤꯟ ꯊꯤꯔꯤ ꯑꯣꯏꯔꯝꯅꯤ ꯍꯣꯏ ꯏꯕꯨꯡꯉꯣ ꯈꯪꯖꯔꯦ ꯅꯆꯤꯟ ꯊꯤꯔꯅꯣ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯂꯧꯔꯒ ꯊꯥꯔꯛꯑꯦ ꯌꯦꯡꯒꯦꯔꯥ ꯌꯥꯏ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯦ ꯃꯤꯅ 4-5 ꯀꯣꯏꯕꯗꯅ ꯀꯩꯝ ꯈꯪꯗꯦꯕ ꯑꯩꯅ ꯑꯇꯣꯞꯄ ꯍꯦꯛ ꯀꯣꯏꯒꯦ ꯇꯧꯔꯒꯅ ꯃꯃꯥꯟꯅꯕꯤ ꯑꯣꯏꯔꯝꯅꯤꯕ ꯑꯩ ꯀꯩꯅꯣ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯅ ꯀꯩꯝ ꯅꯠꯇꯦꯍꯦ ꯅꯅꯥ ꯁꯤꯡꯒ ꯄꯣꯠꯅꯦ ꯑꯋꯣꯏꯕ ꯆꯥꯎꯕ ꯃꯈꯨꯠ ꯑꯅꯤꯗꯣ ꯀꯥꯔꯟ ꯆꯠꯅꯔꯒ ꯏꯕꯥꯅꯤ ꯆꯦꯜꯂꯁꯦ ꯑꯩ ꯊꯥꯖꯗ꯭ꯔꯦ ꯅꯪ ꯑꯗꯨꯅ ꯉꯁꯤ ꯅꯌꯨꯝꯗ ꯄꯨꯔꯣ ꯑꯩꯕꯨ ꯌꯥꯏ ꯃꯃꯤꯠꯇꯨ ꯁꯪꯇ꯭ꯔꯤꯛ ꯁꯪꯗꯣꯛꯑꯒ ꯃꯀꯣꯛꯇꯨ ꯍꯣꯠꯂꯒ ꯑꯁ ꯀꯩꯅꯣ ꯆꯥꯎꯕ ꯅꯪ ꯍꯥꯏꯗꯨꯕꯣ ꯆꯦꯜꯂꯁꯦ ꯍꯥꯏꯕ ꯆꯠꯂꯣꯍꯦ ꯑꯥꯗ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤꯀꯣ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯒ ꯈꯟꯗ꯭ꯔꯤ ꯑꯩ ꯑꯣꯏꯔꯒ ꯀꯩꯗꯧꯔꯒꯦ ꯃꯌꯥꯝ ꯑꯃꯁꯨ ꯆꯦꯟꯅꯔꯤꯁꯤꯗꯤ ꯑꯩ ꯅꯪ ꯊꯥꯛ ꯉꯝꯈꯤꯔꯣꯏꯕ ꯅꯣꯏ ꯃꯃꯥ ꯍꯣꯏꯅ ꯃꯥꯏ ꯊꯥꯛꯆꯁꯅꯤ ꯆꯥꯎꯕ ꯋꯥꯊꯤ ꯉꯥꯡꯅꯣꯃꯤ ꯅꯪꯕꯣ ꯋꯥꯊꯤ ꯅꯠꯇꯦ ꯉꯁꯤ ꯍꯦꯛ ꯆꯦꯟꯁꯤ ꯌꯥꯗ꯭ꯔꯗꯤ ꯏꯕꯥꯅꯤ ꯑꯃꯨꯛ ꯍꯟꯅ ꯄꯥꯎ ꯐꯥꯎꯅꯔꯣꯏ ꯍꯥꯏꯁꯤꯅꯤ ꯆꯥꯎꯕ ꯕ꯭ꯂꯦꯛꯃꯦꯟꯒ ꯁꯥꯟꯅꯔꯛꯀꯅꯨꯗ ꯃꯨꯟꯅ ꯈꯜꯂꯣꯅ ꯇꯁꯦꯡꯅ ꯑꯩ ꯅꯪ ꯊꯥꯖꯗ꯭ꯔꯦ ꯕ꯭ꯂꯦꯛꯃꯦꯟꯁꯨ ꯅꯠꯇꯦ ꯌꯥꯏ ꯅꯨꯄꯤꯁꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ ꯕꯦꯕꯦ ꯅꯨꯃꯤꯠ ꯐꯠꯇꯦꯕꯁꯦ ꯆꯦꯜꯂꯁꯨ ꯅꯨꯃꯤꯠ ꯐꯕ ꯑꯃꯗ ꯆꯦꯟꯁꯦꯕ ꯅꯨꯃꯤꯠ ꯊꯕꯥꯟ ꯌꯦꯡꯉꯒ ꯂꯥꯛꯑꯕꯅꯦ ꯑꯩꯁꯦ ꯏꯃꯥ ꯃꯁꯥ ꯉꯝꯍꯧꯗꯦꯕ ꯑꯩꯅ ꯁꯦꯕꯥ ꯇꯧꯕꯗ ꯂꯣꯏꯅ ꯐꯈ꯭ꯔꯗꯝꯅꯦ ꯆꯥꯎꯕ ꯑꯩ ꯃꯇꯦꯛ ꯑꯝꯇ ꯆꯥꯈꯤꯒꯦ ꯀꯩꯗꯧꯔꯒꯦ ꯊꯕꯛꯀ ꯇꯧꯕ ꯀꯥꯏꯗꯣ ꯄꯥꯝꯗ꯭ꯔꯣꯕ ꯅꯪꯕꯨ ꯆꯥꯎꯕꯒꯤ ꯅꯨꯄꯥꯗꯣ ꯑꯣꯐꯤꯁꯔꯅꯤ ꯀꯥꯏꯅ ꯍꯥꯏꯅꯕꯗꯣ ꯍꯧꯖꯤꯛ ꯆꯦꯜꯂꯒ ꯏꯃꯨꯡ ꯃꯁꯦꯟ ꯈꯠꯅꯕꯗꯣ ꯄꯥꯝꯕ꯭ꯔꯣꯕ ꯅꯪ ꯏꯁꯥꯅ ꯌꯥꯔꯦ ꯍꯥꯏꯕꯗ ꯀꯅꯥꯅ ꯊꯤꯡꯉꯝꯗꯧꯔꯤꯒꯦ ꯐꯥꯗꯣꯛꯑꯁꯨ ꯑꯃꯨꯛꯀ ꯆꯦꯟꯅꯤ 4-5 ꯐꯥꯗꯣꯛꯑꯒꯅ 10 ꯆꯦꯟꯅꯤ ꯊꯤꯔꯥꯏ ꯀꯁꯥꯁꯤꯕꯨ ꯌꯥꯏ ꯄꯦꯔꯛꯂꯦ ꯀꯌꯥꯗ ꯂꯥꯏꯅ ꯍꯥꯏꯔꯤꯅꯣ ꯌꯦꯡꯉꯨꯅꯤ ꯁꯤꯕꯨ ꯄꯨꯟꯁꯤ ꯍꯥꯏꯁꯤꯗꯤ ꯈꯔꯁꯨ ꯂꯥꯏꯅ ꯈꯟꯗꯣꯛꯀꯗꯕꯅꯤ ꯆꯥꯎꯕ ꯗꯥ ꯑꯩ ꯅꯣꯏꯗ ꯃꯧ ꯌꯥꯝ ꯑꯣꯏꯅꯤꯡꯉꯦꯕ ꯌꯦꯜꯂꯣꯒ ꯁꯦꯠꯂꯒ ꯗꯨꯛꯀ ꯊꯥꯕꯗꯣ ꯑꯩꯕꯨ ꯑꯝꯇ ꯐꯪꯍꯟꯕꯤꯔꯣꯕ ꯀꯩꯗꯧꯒꯦ ꯅꯪꯕꯨ ꯗꯥ ꯗꯥꯗꯣ ꯀꯧꯔꯛꯀꯅꯣ ꯃꯤ ꯅꯪꯕꯣ ꯅꯨꯄꯤ ꯊꯤꯔꯕ ꯅꯨꯄꯥ ꯌꯥꯝ ꯃꯥꯜꯂꯤ ꯃꯤ ꯅꯪꯕꯣ ꯑꯩꯕꯣ ꯊꯤꯗꯧꯔꯕꯅꯦꯕ ꯗꯥ ꯅꯌꯨꯝꯗ ꯉꯁꯤ ꯂꯥꯛꯇꯣꯔꯤꯁꯤꯗꯤ ꯁꯣꯝꯗꯅ ꯑꯍꯨꯝꯗꯨ ꯋꯥꯀꯤꯡ ꯑꯣꯏꯅ ꯁꯨꯝ ꯊꯣꯔꯛꯂꯦ ꯌꯨꯕꯔꯥꯖꯅ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯂꯩꯁꯅꯥ ꯀꯧꯋꯦ ꯖꯤꯄꯨꯅ ꯁꯛꯇ ꯅꯠꯇꯅ ꯃꯤꯡ ꯐꯥꯎꯕ ꯐꯖꯩꯌꯦꯗꯨꯅꯤ ꯋꯥ ꯂꯩꯁꯅꯥ ꯏꯀꯥꯏꯔꯗꯨꯅ ꯃꯃꯥꯏꯗꯨ ꯉꯥꯡꯁꯪ ꯉꯥꯡꯁꯤꯜꯂꯦ
ꯑꯗꯨꯕꯨ ꯂꯣꯟꯅ ꯂꯣꯟꯅ ꯌꯨꯕ꯭ꯔꯥꯖꯇꯗꯤ ꯌꯦꯡꯖꯔꯤ꯫ ꯌꯨꯕ꯭ꯔꯥꯖꯇꯤ ꯅꯨꯄꯤꯗꯨꯒꯤ ꯃꯤꯠꯌꯦꯡꯗꯨꯒꯤ ꯑꯥꯔꯊ ꯈꯪꯂꯨꯗ꯭ꯔꯦ, ꯎꯔꯨꯗ꯭ꯔꯦ꯫ ꯀꯥꯏ ꯇꯝꯃꯛꯀꯦ? ꯍꯦꯔꯤꯇꯦꯖꯇ꯫ ꯑꯣ, ꯖꯤꯄꯨꯅ꯫ ꯆꯥꯎꯕꯒ ꯅꯪꯒꯗꯤ ꯌꯥꯝ ꯈꯦꯠꯅꯔꯦꯍꯦ꯫ ꯈꯦꯠꯅꯗꯕꯅꯤꯗ꯫ ꯖꯤꯄꯨꯅ: ꯈꯦꯠꯅꯈ꯭ꯔꯦ꯫ ꯑꯃꯁꯤꯅ ꯂꯥꯏꯍꯣꯔꯤ, ꯅꯪꯅ ꯏꯪ ꯇꯞꯄꯦ꯫ ꯑꯗꯣ ꯅꯣꯡꯃꯈꯛꯀꯤ ꯁꯥꯔꯤꯕ꯭ꯔꯥꯗꯤ ꯈꯪꯗꯦꯀꯣ, ꯑꯍꯥꯟꯕ ꯊꯦꯡꯅꯕꯁꯤꯗ ꯏꯪ ꯇꯞꯄꯤꯔꯗꯤ꯫ ꯌꯨꯕ꯭ꯔꯥꯖ ꯖꯤꯄꯨꯗ ꯈꯨꯅꯤꯡꯗꯨꯅ ꯊꯤꯟꯖꯤꯜꯂꯦ, ꯃꯤ ꯏꯀꯥꯏꯈꯤꯅꯤ ꯍꯥꯏꯗꯨꯅ꯫ ꯏꯪꯒꯤꯠ ꯏꯔꯥꯡ ꯈꯪꯖꯗꯕ ꯅꯨꯄꯥꯗꯨꯗꯤ ꯌꯨꯕ꯭ꯔꯥꯖꯇ ꯁꯥꯎꯅ: ꯑꯌꯥ! ꯀꯔꯤꯅꯣ ꯅꯪꯅ ꯑꯃꯨꯛ? ꯀꯔꯤ ꯆꯦꯅꯦꯜꯅꯣ ꯍꯥꯏꯕꯅꯤꯗ, ꯈꯨꯅꯤꯡꯅ ꯊꯤꯟꯖꯤꯜꯂꯛꯏꯗꯣ? ꯌꯨꯕ꯭ꯔꯥꯖ ꯃꯃꯤꯠꯇꯨ ꯐꯩꯅ ꯌꯦꯡꯉꯛꯏ, ꯑꯗꯨꯒ ꯑꯃꯨꯛ ꯂꯩꯁꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ: ꯂꯩꯁꯅꯥ, ꯏꯀꯥꯏꯅꯨꯀꯣ, ꯈꯔ ꯀꯥꯔꯟ ꯇꯥꯖꯕꯅꯦ ꯑꯃꯁꯦ, ꯃꯕꯨꯛꯇꯗꯤ ꯋꯥ ꯀꯩꯝ ꯂꯩꯇꯕꯅꯦ꯫ ꯏꯀꯥꯏꯗꯦꯗ꯫ ꯋꯥ, ꯀꯩ ꯅꯨꯃꯤꯠꯅꯣ ꯉꯁꯤꯗꯤ ꯑꯩ ꯊꯥꯒꯠꯄꯤꯔꯛꯏꯁꯤꯕꯣ? ꯄꯨꯖꯥ ꯂꯩꯕ ꯁꯨꯝ ꯌꯥꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯨꯁꯨ ꯂꯥꯛꯂꯦ꯫ ꯁꯈꯤ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯣꯂꯤꯚꯤꯌꯥꯒ ꯔꯣꯁꯅꯤꯒ ꯂꯥꯛꯄ ꯎꯕꯗꯨꯗ: ꯑꯩꯃꯥ, ꯚꯦꯃꯥ, ꯂꯥꯛꯏꯔꯣ ꯅꯣꯏꯕꯥꯅꯤ? ꯑꯣꯂꯤꯚꯤꯌꯥꯅ: ꯑꯧ ꯏꯃꯥ, ꯑꯗꯣ ꯑꯃꯗꯨꯗꯤ ꯂꯩꯈꯤꯕ꯭ꯔꯣ? ꯂꯩꯈꯤꯕꯅꯤ꯫ ꯔꯣꯁꯅꯤꯅ: ꯏꯃꯥ, ꯑꯃꯗꯨꯅ ꯐꯣꯟ ꯇꯧꯕ ꯄꯥꯏꯗ꯭ꯔꯤꯗꯨꯅ ꯀꯩꯒꯤꯅꯣ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯔꯤꯗꯣ? ꯏꯃꯥꯗ ꯐꯣꯟꯒ ꯑꯃꯠꯇ ꯄꯥꯏꯔꯔꯣꯏ, ꯃꯥ ꯒ꯭ꯌꯥꯟ ꯇꯥꯔꯕꯅꯦꯅ ꯍꯥꯏꯅꯦ꯫ ꯔꯣꯁꯅꯤꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤ: ꯑꯁ, ꯇꯜꯂꯦ, ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯗꯤ ꯏꯕꯥꯅꯤꯁꯨ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯇꯥꯗ ꯌꯥꯔꯔꯣꯏꯅꯦ꯫ ꯀꯩ ꯍꯥꯏꯕꯅꯣꯅꯦ ꯔꯣꯁꯅꯤ? ꯀꯩꯝ ꯍꯥꯏꯗꯦꯗ ꯏꯃꯥ꯫ ꯑꯣ, ꯐꯔꯦ, ꯆꯪꯉꯨꯔꯣ꯫ ꯑꯅꯤꯗꯨꯁꯨ ꯆꯪꯂꯛꯂꯦ꯫ ꯄꯨꯖꯥ ꯃꯥꯒꯤ ꯀꯥꯗꯨꯗ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯟꯅꯕꯤ ꯑꯅꯤ ꯂꯥꯛꯄ ꯎꯔꯕꯗ ꯑꯁꯥ ꯑꯃ ꯂꯥꯛꯑꯦ꯫ ꯉꯁꯥꯏꯒꯩ ꯐꯣꯟ ꯄꯥꯏꯗꯕꯒꯤ ꯃꯔꯦꯡ ꯆꯠꯂꯝꯕꯗꯨ ꯑꯁꯥ ꯎꯔꯛꯑꯦ꯫ ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯑꯒ: ꯚꯥꯏ, ꯅꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇꯒꯤ ꯐꯣꯟ ꯑꯃꯠꯇ ꯄꯤꯔꯛꯑꯣ꯫ ꯑꯅꯤꯗꯨ ꯉꯛꯅ ꯄꯨꯖꯥꯗ ꯌꯦꯡꯉꯤ꯫ ꯑꯣꯂꯤꯚꯤꯌꯥꯅ: ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯅꯤ ꯍꯥꯏꯗꯥꯏꯅꯦ? ꯄꯨꯖꯥꯅ: ꯑꯁ, ꯒ꯭ꯌꯥꯟꯒ ꯀꯣꯟꯅ ꯇꯥꯔꯒꯦ, ꯑꯝꯇ ꯄꯤꯔꯛꯑꯣꯕ, ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯦꯕ꯫ ꯔꯣꯁꯅꯤꯅ: ꯑꯆꯥ, ꯄꯨꯔꯥ ꯅꯤꯁꯥ ꯆꯥꯕꯒꯤ ꯃꯑꯣꯡꯅꯤꯅ ꯇꯧꯔꯤꯁꯤꯗꯤ꯫ ꯄꯨꯡ ꯇꯥꯔꯛꯄꯁꯤ ꯃꯉꯥꯏꯔꯦ ꯇꯧꯔꯤꯁꯦ꯫ ꯑꯣꯂꯤꯚꯤꯌꯥꯅ: ꯅꯤꯁꯥ ꯋꯥꯠꯄ ꯌꯥꯝ ꯃꯥꯜꯂꯦ ꯏꯕꯦꯝꯃ ꯅꯪ꯫ ꯄꯨꯖꯥ ꯑꯣꯂꯤꯚꯤꯌꯥꯗꯒꯤ ꯐꯣꯟꯗꯨ ꯇꯥꯞ ꯃꯨꯜꯂꯦ, ꯑꯗꯨꯒ ꯐꯃꯨꯡꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯑꯅꯤꯗꯨꯁꯨ ꯄꯨꯖꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯑꯦ꯫ ꯄꯨꯖꯥ ꯑꯥꯏꯖꯤꯗꯨ ꯃꯥꯒꯤ ꯑꯦꯀꯥꯎꯟꯗ ꯆꯪꯉꯤ꯫ ꯃꯦꯁꯦꯖ ꯐꯅꯌꯥꯝ ꯂꯩꯔꯝꯃꯤ, ꯌꯨꯕ꯭ꯔꯥꯖꯀꯤꯁꯨ ꯌꯥꯎꯔꯤ, ꯃꯥꯂꯦꯝꯒꯤꯁꯨ, ꯔꯥꯖꯀꯤꯁꯨ, ꯑꯇꯩ ꯃꯌꯥꯝ ꯑꯃ꯫ ꯑꯇꯩ ꯆꯪꯗ꯭ꯔꯤꯉꯩ ꯌꯨꯕ꯭ꯔꯥꯖꯀꯤꯗꯣ ꯍꯥꯟꯅ ꯆꯪꯉꯤ, ꯑꯗꯨꯒ ꯃꯥꯒꯤ ꯄ꯭ꯔꯣꯐꯥꯏꯜꯗ ꯆꯪꯉꯛꯏ꯫ ꯌꯨꯕ꯭ꯔꯥꯖ ꯅꯤꯡꯊꯧꯖꯝ꯫ ꯄ꯭ꯔꯣꯐꯥꯏꯜꯗ ꯃꯌꯦꯛ ꯀꯌꯥ ꯁꯦꯡꯐꯥꯠꯇ ꯃꯃꯥꯏꯗ ꯂꯥꯏꯔꯤꯛꯅ ꯀꯨꯞꯁꯤꯜꯂꯒ ꯀꯥꯞꯄ ꯐꯣꯇꯣ ꯑꯃ ꯊꯝꯂꯦ꯫ ꯑꯕꯥꯎꯠꯇꯅ: Simple life. I'm just a regular person who believes life is simple and I like a simple life. Sometimes loneliness make me a happy life. ꯐꯣꯇꯣ ꯊꯥꯒꯠꯇꯦ, ꯐꯣꯂꯣꯋꯔ 320 something ꯂꯩ꯫ ꯁꯨꯝ ꯌꯦꯡꯅꯤꯡꯕ ꯄꯣꯛꯂꯨꯕꯅꯤ ꯅꯨꯄꯤꯁꯤꯅ꯫ ꯁ꯭ꯇꯣꯔꯤꯗꯁꯨ ꯅꯣꯕꯦꯜꯅ ꯑꯌꯥꯝꯕ ꯊꯥꯒꯠꯂꯤ꯫ ꯑꯣꯂꯤꯚꯤꯌꯥꯅ: ꯀꯩꯗꯧꯔꯒꯦ ꯁꯨꯛꯇꯣꯛꯑꯒ ꯌꯦꯡꯉꯤꯗꯨꯅ ꯐꯣꯟꯗꯨꯗ? ꯀꯅꯥꯅꯣ ꯈꯪꯗꯕ ꯃꯤ ꯑꯃ ꯃꯦꯁꯦꯖ ꯊꯥꯔꯛꯑꯦ, ꯄ꯭ꯔꯣꯐꯥꯏꯜꯁꯨ ꯍꯥꯞꯇꯦ, ꯃꯤꯡꯅ ꯌꯨꯕ꯭ꯔꯥꯖ ꯅꯤꯡꯊꯧꯖꯝ ꯍꯥꯏꯌꯦ꯫ ꯔꯣꯁꯅꯤꯅ: ꯅꯪꯉꯣꯟꯗ ꯉꯥꯎꯖꯕ ꯑꯣꯏꯔꯝꯅꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯔꯥꯖꯁꯨ ꯃꯦꯁꯦꯖ ꯊꯥꯔꯛꯏ꯫ ꯄꯨꯖꯥ ꯊꯤꯟꯊꯗꯅ ꯃꯦꯁꯦꯖꯇꯨ ꯆꯪꯗꯨꯅ ꯄꯥꯏ꯫ ꯑꯕꯦꯝꯃ, ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩ, ꯅꯪ ꯐꯣꯟ ꯄꯥꯏꯔꯔꯣꯏ ꯍꯥꯏꯗꯣ ꯑꯁꯦꯡꯀꯤꯔꯣ? ꯑꯣꯟꯂꯥꯏꯟ ꯈꯪꯂꯩ ꯂꯩꯔꯛꯏꯗ, ꯀꯩꯗꯧꯔꯤꯅꯣ ꯑꯕꯦꯝꯃ? ꯄꯨꯖꯥꯁꯨ ꯔꯤꯄ꯭ꯂꯥꯏ ꯍꯜꯂꯤ: ꯁꯨꯝ ꯂꯩꯔꯝꯕꯅꯦ, ꯐꯣꯟꯗꯣ ꯃꯃꯥꯅ ꯄꯥꯏꯁꯤꯟꯈ꯭ꯔꯦ, ꯁꯤꯅ ꯏꯃꯥꯟꯅꯕꯤ ꯑꯣꯂꯤꯚꯤꯌꯥꯗꯒꯤ ꯄꯥꯏꯔꯛꯄꯅꯦ꯫ ꯔꯤꯄ꯭ꯂꯥꯏ ꯍꯜꯂꯝꯗꯨꯅ ꯊꯣꯔꯛꯂꯦ꯫ ꯃꯥꯂꯦꯝꯒꯤ ꯆꯥꯠꯇ ꯑꯃꯨꯛ ꯆꯪꯂꯛꯏ꯫ ꯇꯥꯕ꯭ꯔꯣ? ꯑꯩ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ ꯉꯔꯥꯡꯒꯤꯗꯣ, ꯄ꯭ꯂꯤꯖ ꯁ꯭ꯋꯤꯆ ꯑꯣꯐ ꯑꯝꯇ ꯍꯥꯡꯉꯣ꯫ ꯅꯪ ꯏꯝꯐꯥꯜ ꯚꯦꯂꯤꯗ ꯑꯦꯗꯃꯤꯁꯟ ꯇꯧꯔꯨꯔꯦ ꯍꯥꯏꯌꯦ꯫ ꯄꯨꯖꯥ ꯔꯤꯄ꯭ꯂꯥꯏ ꯑꯣꯏꯅ ꯃꯦꯁꯦꯖ ꯑꯃ ꯇꯥꯏꯄꯤꯡ ꯇꯧꯏ꯫ ꯃꯥꯂꯦꯝ, ꯃꯇꯝ ꯈꯔ ꯅꯪꯒ ꯑꯩꯒ ꯂꯥꯞꯅꯔꯁꯤ, ꯑꯩꯈꯣꯏ ꯑꯉꯥꯡꯁꯨ ꯌꯥꯝꯅ ꯑꯣꯏꯔꯤ, ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯅꯨꯀꯣ꯫ ꯔꯤꯄ꯭ꯂꯥꯏꯗꯨ ꯍꯟꯈ꯭ꯔꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯔꯥꯖꯀꯤ ꯐꯣꯟ ꯂꯥꯛꯁꯤꯜꯂꯤ꯫ ꯑꯥꯏꯖꯤꯗꯒꯤ ꯇꯧꯔꯛꯄꯅꯦ꯫ ꯄꯨꯖꯥꯁꯨ ꯄꯥꯏꯈꯠꯂꯤ꯫ ꯔꯥꯖꯅ:
ꯀꯩꯗꯧꯔꯤꯅꯣ? ꯏꯃꯥꯟꯅꯕꯤꯒ ꯂꯩꯔꯤꯌꯦ. ꯑꯣꯂꯤꯚꯤꯌꯥꯒ ꯔꯣꯁꯅꯤꯒ ꯄꯨꯖꯥꯗ ꯌꯦꯡꯉꯛꯏ ꯀꯅꯥꯅꯣ ꯍꯥꯏꯕꯒꯨꯝ. ꯄꯨꯖꯥ ꯈꯪꯉꯗꯨꯅ ꯑꯅꯤꯒꯤ ꯃꯇꯧꯗꯨꯗ ꯀꯀꯥ. ꯑꯅꯤꯗꯨ ꯑꯃꯨꯛ ꯃꯣꯏꯕꯥꯅꯤꯅ ꯊꯣꯛꯄ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ. ꯀꯅꯥꯅꯣ ꯍꯪꯉꯛꯏꯔꯥ? ꯑꯣ, ꯀꯩ ꯃꯊꯦꯜ ꯆꯥꯔꯕ? ꯌꯦꯔꯨꯝ ꯊꯣꯡꯉꯦ. ꯀꯀꯥ ꯍꯣꯏꯗꯤ? ꯑꯩꯗꯤ ꯍꯣꯇꯦꯜꯗ ꯑꯣꯏꯅ ꯆꯥꯔꯦ. ꯑꯣ, ꯑꯗꯣ ꯀꯔꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯂꯥꯛꯀꯦ ꯈꯜꯂꯤꯒꯦ? ꯄꯨꯖꯥ ꯏꯀꯥꯏꯔꯞ. ꯈꯪꯗꯦꯗ. ꯈꯪꯉꯣꯏ. ꯇꯜꯂꯦ. ꯌꯥꯝ ꯇꯟꯒꯜꯂꯤꯅ. ꯃꯁꯥꯒꯤꯅꯦ. ꯑꯣ, ꯃꯁꯥꯒꯤ ꯑꯣꯏꯔꯦ. ꯑꯗꯣ ꯇꯥꯏꯌꯦ. ꯑꯗꯣ ꯍꯣꯔꯦꯟ ꯀꯣꯏꯔꯨꯁꯤꯗꯅ. ꯌꯥꯏꯌꯦ. ꯄꯨꯡ 3 ꯑꯗꯥꯏꯗ ꯂꯥꯛꯑꯒꯦ. ꯍꯣꯏ, ꯏꯃꯥꯟꯅꯕꯤꯒ ꯉꯥꯏꯔꯝꯃꯒꯦ. ꯗꯦꯠ ꯆꯠꯄꯗꯕꯨ ꯅꯃꯥꯟꯅꯕꯤꯁꯨ ꯌꯥꯎꯗꯣꯏꯅꯤꯅꯦ. ꯏꯇꯣꯝꯗꯗꯤ ꯇꯜꯂꯦ, ꯏꯀꯥꯏꯖꯩ. ꯐꯔꯦ ꯑꯗꯨꯅ. ꯆꯥꯎꯕꯅ ꯑꯩꯗꯤ ꯉꯁꯤ ꯌꯨꯝ ꯍꯟꯕ ꯉꯝꯃꯔꯣꯏ ꯍꯥꯏꯁꯤꯅꯤ. ꯆꯥꯎꯕ, ꯏꯔꯥꯡ ꯌꯥꯝ ꯐꯔꯛꯀꯅꯨ. ꯆꯥꯎꯕ ꯃꯈꯣꯡ ꯊꯤꯜꯂꯒ ꯀꯞꯄ ꯍꯧꯔꯛꯏ. ꯅꯪꯅ ꯂꯣꯌꯦꯜ ꯑꯣꯏꯔꯝꯃꯗꯤ ꯁꯤ ꯊꯣꯛꯀꯗ꯭ꯔꯣ? ꯅꯨꯡꯁꯤꯗ꯭ꯔꯗꯤ ꯀꯩꯒꯤ ꯅꯨꯡꯁꯤꯕ ꯁꯥꯕꯤꯔꯤꯅꯣ? ꯅꯨꯡꯁꯤꯕ ꯍꯩꯔꯨꯔꯕꯅꯤꯅ ꯑꯩꯁꯨ ꯋꯥꯔꯦ. ꯁꯤꯕꯨ ꯑꯩꯒꯤ ꯏꯔꯥꯜꯂꯣ? ꯌꯥꯏ, ꯇꯞꯅ. ꯑꯩ ꯃꯇꯨꯡ ꯇꯧꯔꯔꯣꯏꯒꯦ ꯕꯁꯦ. ꯁꯥꯎꯔꯅꯣꯕ. ꯇꯧꯔꯔꯣꯏ ꯍꯥꯏꯔꯒ ꯅꯠꯇ꯭ꯔꯣ ꯑꯟꯖꯂꯤꯁꯨ, ꯌꯥꯏꯐꯕꯤꯁꯨ, ꯂꯦꯝꯕꯤꯁꯨ, ꯔꯥꯁꯤꯁꯨ ꯍꯥꯏꯔꯝꯃꯤꯁꯦ? ꯀꯌꯥꯗꯤ ꯁꯨꯔꯦ ꯅꯪꯅ ꯏꯃꯥꯟꯅꯕꯤꯗ ꯍꯥꯏꯔꯝꯃꯤꯁꯦ? ꯅꯪ ꯃꯤꯇꯣ ꯂꯩꯀꯥꯏꯁꯨ ꯌꯥꯝ ꯀꯣꯏꯅꯤꯡꯉꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤꯗ. ꯑꯩ ꯏꯃꯥꯟꯅꯕꯤꯒꯤ ꯃꯃꯥꯡꯗ ꯀꯌꯥꯝ ꯏꯀꯥꯏ ꯈꯪꯕ꯭ꯔꯥ? ꯌꯥꯏ, ꯇꯞꯅ. ꯆꯥꯎꯕꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯛꯏ. ꯆꯥꯎꯕꯁꯨ ꯃꯈꯨꯠꯇꯨ ꯀꯟꯊꯣꯛꯏ. ꯄꯥꯏꯔꯛꯀꯅꯣ ꯑꯝꯇ, ꯅꯨꯡꯁꯤꯗꯦ. ꯅꯨꯡꯁꯤꯌꯣꯕ. ꯔꯣꯃꯥꯟꯁꯇꯨ ꯄꯛꯇ꯭ꯔꯦ, ꯅꯨꯄꯤ ꯆꯣꯞꯄꯧ. ꯍꯥꯎ. ꯃꯁꯤ. ꯃꯈꯨꯠꯇꯨꯅ ꯌꯥꯏꯗ ꯀꯟꯁꯤꯜꯂꯦ. ꯑꯁ, ꯅꯥꯏꯌꯦꯃꯤ ꯅꯪꯕꯣ. ꯅꯥꯅꯕ ꯐꯨꯔꯕꯨꯗꯤ. ꯌꯥꯔꯦꯕꯁꯦ. ꯑꯗꯣ ꯉꯁꯥꯏꯗꯒꯤꯁꯨ ꯑꯗꯨꯝ ꯄꯩꯊꯣꯛꯅꯔꯒ ꯂꯩꯔꯦ. ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯁꯤꯗꯅ. ꯆꯥꯎꯕꯁꯨ ꯑꯣꯏꯅꯔꯞ ꯃꯆꯤꯟꯒꯗꯨ ꯄꯩꯔꯒ ꯁꯥꯟꯅꯔꯣꯏ ꯑꯝꯇ, ꯅꯨꯡꯁꯤꯗꯦꯆꯣ. ꯑꯩꯗꯤ ꯁꯥꯟꯅꯅꯤ. ꯁꯥꯟꯅꯧꯅ. ꯑꯗꯣ 12 ꯂꯣꯏꯕꯒ ꯆꯦꯜꯂꯁꯦ. ꯌꯥꯔꯕꯣ? ꯑꯩꯗꯤ ꯅꯪ ꯀꯥꯏꯅꯔꯗꯕꯅꯤ ꯉꯁꯤꯗꯒꯤ. ꯑꯩꯗꯤ ꯀꯥꯏꯅꯈꯤꯗꯦꯀꯣ. ꯑꯩꯗꯤ ꯀꯥꯏꯅꯔꯦ. ꯕ꯭ꯂꯣꯛꯀ ꯂꯣꯏꯅ ꯄꯤꯔꯛꯑꯗꯕꯅꯤ. ꯅꯝꯕꯔ ꯑꯇꯣꯞꯄꯗꯒꯤ ꯇꯧꯔꯛꯀꯅꯤ. ꯇꯧꯔꯛꯀꯅꯨ. ꯑꯩꯗꯤ ꯑꯗꯨ ꯅꯝꯕꯔꯗꯨꯁꯨ ꯄꯤꯔꯛꯀꯅꯤ. ꯅꯪꯒꯤꯁꯦ ꯑꯣꯏꯅꯔꯤꯔꯣ? ꯊꯃꯣꯏꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦꯃꯤ. ꯅꯠꯇꯦ ꯀꯩꯁꯨ. ꯑꯣꯏꯅꯕ ꯌꯥꯝ ꯍꯩꯀꯣ. ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯐꯥꯖꯤꯟꯕ ꯉꯝꯃꯣꯏꯒꯦ ꯇꯧꯏꯀꯣ. ꯄꯨꯛꯐꯠꯇ, ꯅꯨꯡꯁꯤꯗꯦꯆꯣ. ꯌꯥꯝ ꯑꯣꯏꯅꯩꯌꯦ ꯅꯪꯁꯦ. ꯇꯜꯂꯤꯗ ꯑꯩꯗꯤ. ꯌꯥꯏ. ꯍꯥꯎ. ꯅꯪ ꯋꯥꯊꯤ ꯌꯥꯝ ꯉꯥꯡꯉꯤ. ꯋꯥꯊꯤꯁꯨ ꯅꯠꯇꯅ ꯅꯨꯡꯁꯤ ꯋꯥꯔꯤꯁꯤꯕꯨ. ꯑꯗꯣ ꯅꯪ ꯅꯤꯡꯁꯤꯡꯉꯤꯕ ꯀ꯭ꯂꯥꯁ 9 ꯀꯥꯔꯛꯄꯗ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ? ꯅꯤꯡꯁꯤꯡꯉꯦ. ꯀ꯭ꯂꯥꯁ ꯇꯥꯗꯕꯤꯗ ꯂꯣꯟꯅ ꯌꯦꯡꯅꯕꯗꯣ, ꯑꯣꯖꯥꯅ ꯐꯥꯕꯗꯣ. ꯅꯨꯡꯁꯤꯀꯣ ꯃꯇꯝꯗꯣ. ꯇꯦꯔꯦꯁꯇ ꯎꯅꯕꯒꯤ ꯑꯣꯖꯥꯅ ꯐꯥꯕꯒꯤ ꯐꯨꯕꯗꯣ. ꯆꯤꯊꯤ ꯐꯥꯕꯒꯤ ꯁꯁꯄꯦꯟ ꯆꯠꯄꯗꯣ. ꯗꯤꯋꯥꯂꯤꯗ ꯑꯩ ꯊꯣꯛꯂꯛꯇꯦꯅ ꯑꯩꯈꯣꯏ ꯌꯨꯝ ꯆꯪꯉꯛꯄꯗ ꯍꯨꯏꯅ ꯇꯥꯟꯅꯕꯗꯣ. ꯈꯣꯡꯗ꯭ꯔꯨꯝ ꯄꯤꯕꯗ ꯏꯀꯥꯏꯌꯦꯅ ꯂꯧ ꯌꯥꯗꯕꯗꯣ. ꯑꯟꯖꯂꯤꯗ ꯁꯤꯡꯒꯜꯅꯦ ꯍꯥꯏꯔꯝꯕꯗꯣ. ꯑꯁꯤ ꯋꯥꯁꯦ ꯑꯃꯨꯛ ꯄꯜꯂꯛꯑꯦꯗꯣ. ꯑꯁꯦꯡꯕ ꯍꯥꯏꯁꯦ ꯃꯤꯁꯦ ꯌꯥꯝ ꯁꯥꯎꯕꯖꯥꯠꯅꯤꯀꯣ. ꯁꯥꯎꯗ꯭ꯔꯗꯤ? ꯑꯁꯦꯡꯀꯤ ꯀꯅꯥꯝꯇ ꯌꯦꯡꯉꯔꯣꯏ ꯍꯥꯏꯌꯣ. ꯄ꯭ꯔꯣꯃꯤꯁ ꯇꯧꯋꯣ. ꯄ꯭ꯔꯣꯃꯤꯁꯇꯤ ꯇꯜꯂꯦ. ꯈꯣꯡꯕꯥꯟ ꯆꯣꯡꯉꯒ ꯀꯣꯛꯄꯗꯨꯕꯣ. ꯑꯗꯨꯏꯗꯤ ꯅꯪ ꯑꯇꯣꯞꯄ ꯀꯣꯏꯈꯤꯒꯦ ꯈꯜꯂꯤꯕꯅꯤꯅꯦ. ꯃꯤꯁꯁꯤꯅ ꯂꯩꯀꯥꯏ ꯀꯣꯏꯗ꯭ꯔꯕꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨ ꯑꯣꯏꯔꯁꯨ. ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯥꯏꯔꯗꯤ ꯃꯔꯩ ꯂꯣꯏꯔꯦꯅꯦ. ꯂꯩꯁꯅꯥꯅ ꯂꯣꯏꯗ꯭ꯔꯤꯖꯥꯠꯂꯣ, ꯀꯨꯝꯍꯟꯈ꯭ꯔꯦ. ꯖꯤꯄꯨꯅ ꯈꯠꯅꯔꯝꯈꯤꯅꯤ. ꯑꯃꯅꯁꯨ ꯍꯦꯜꯂꯣꯏ, ꯑꯃꯅꯁꯨ ꯇꯥꯔꯣꯏ. ꯍꯨꯏ ꯍꯧꯗꯣꯡꯅꯤ ꯄꯨꯔꯥ. ꯑꯗꯣ ꯑꯩꯈꯣꯏ ꯆꯥꯎꯕꯁꯦ ꯌꯥꯝꯅꯗꯤ ꯄꯪꯖꯕꯅꯦ. ꯂꯥꯏꯍꯣꯔꯤꯁꯤꯔꯣ ꯍꯥꯏꯁꯦ? ꯌꯨꯕꯔꯥꯖꯅ. ꯖꯤꯄꯨ, ꯅꯆꯤꯟꯗꯣ ꯉꯥꯏꯍꯥꯛꯇꯗꯤ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯀꯩꯗꯧꯔꯒꯦ?
ꯂꯩꯁꯅꯥꯁꯦ ꯃꯈꯣꯡ ꯉꯥꯎꯔꯝꯃꯅꯤ ꯖꯤꯄꯨ ꯂꯩꯁꯅꯥꯗ ꯑꯣꯟꯁꯤꯜꯂꯒ ꯂꯩꯁꯅꯥ ꯀꯣꯛ ꯉꯥꯎꯕ꯭ꯔꯅꯦ ꯂꯩꯁꯅꯥ ꯅꯣꯛꯃꯤ ꯉꯥꯎꯗꯦꯗ ꯑꯗꯨꯅꯦꯕ ꯑꯗꯣ ꯀꯩ ꯆꯥꯒꯦ ꯅꯁꯛ ꯑꯗꯨ ꯐꯖꯔꯤꯗꯨꯕ ꯌꯨꯕ꯭ꯔꯥꯖꯅ ꯅꯪ ꯋꯥꯍꯪꯗꯣ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯂꯩꯖꯗ꯭ꯔꯕꯣ ꯁꯨꯝ ꯍꯪꯕꯅꯤ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯅꯨꯄꯤ ꯃꯔꯥꯏ ꯑꯃ ꯍꯦꯜꯂꯤ ꯑꯋꯣꯏꯕ ꯏꯀꯥꯏꯔꯅꯤ ꯍꯥꯏꯕꯅꯤ ꯕꯣꯟꯙꯨꯋꯥ ꯃꯤ ꯏꯀꯥꯏꯗꯕꯒꯤ ꯅꯠꯇ꯭ꯔꯣ ꯈꯨꯝꯃꯩꯁꯦ ꯑꯁ ꯑꯋꯣꯏꯕ ꯁꯣꯝꯗꯅ ꯔꯣꯁꯅꯤꯅ ꯔꯤꯜꯁꯀꯗꯣ ꯅꯝꯗꯕ ꯀꯨꯏꯔꯦ ꯑꯝꯇ ꯅꯝꯁꯤꯕ ꯄꯨꯖꯥꯅ ꯌꯥꯏꯅꯦ ꯐꯅꯦꯛꯀ ꯁꯦꯠꯂꯒ ꯅꯥꯆꯣꯡꯒ ꯇꯧꯔꯕ ꯑꯣꯂꯤꯚꯤꯌꯥꯅ ꯂꯋꯥꯏ ꯅꯨꯄꯤ ꯌꯥꯝ ꯃꯥꯟꯖꯩꯌꯦ ꯅꯪꯁꯦ ꯈꯨꯅꯨꯡ ꯅꯨꯄꯤ ꯌꯥꯝ ꯃꯥꯜꯂꯦ ꯏꯕꯦꯝꯃ ꯃꯩꯇꯩ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯗꯤ ꯃꯩꯇꯩ ꯗ꯭ꯔꯦꯁ ꯏꯟꯈꯠꯄ ꯍꯥꯏꯕꯁꯤꯁꯨ ꯃꯊꯧ ꯇꯥꯏ ꯀꯩꯅꯣ ꯑꯣꯂꯤꯚꯤꯌꯥꯅ ꯍꯣꯏ ꯃꯦꯝ ꯁꯥꯍꯦꯕ ꯔꯣꯁꯅꯤꯅ ꯌꯥꯔꯦꯁꯦ ꯔꯤꯜꯁ ꯑꯃꯕꯨ ꯅꯝꯃꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯀꯦꯔꯨꯔꯁꯤ ꯂꯥꯛꯑꯣ ꯑꯍꯨꯝꯗꯨ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜ ꯃꯃꯥꯡꯗ ꯆꯪꯗꯨꯅ ꯀꯦꯕ ꯍꯧꯈ꯭ꯔꯦ ꯄꯨꯖꯥ ꯐꯤ ꯐꯅꯦꯛꯇꯨ ꯆꯤꯡꯊꯣꯛꯇꯨꯅ ꯀꯟꯅ ꯈꯜꯂꯤ ꯑꯣꯂꯤꯚꯤꯌꯥꯅ ꯄꯨꯖꯥ ꯑꯩꯗꯤ ꯔꯦꯠ ꯁꯦꯠꯇꯣꯏꯅꯤꯀꯣ ꯔꯣꯁꯅꯤꯅ ꯑꯩꯗꯤ ꯌꯦꯜꯂꯣ ꯅꯣꯏꯕꯥꯅꯤꯅ ꯊꯤꯔꯦ ꯈꯟꯕꯗꯨꯅ ꯑꯩꯒꯤ